Jahi lising kaya gi mamang miyoy bana kangkong fau puthoragtringai matamda arum nungjau kaya lonkhatnaraga Saaramba fura yum amadi murti singna aikhoibu ngasi fau ngakhanduna thambire malemgi landmark oinariba mafam singi manungda Stonehenge pyramid sphinx asina chingba singse maming sega kai ngai chatlaba ngaktane arap mi tanadaba mafam singda kari karama technology sizinaduna saramlibano habisi khaknatana matam changna adukwana saduna kari de sizinaramliba jatno habisi su fongba ngamdaba paukhong amane makhoi gi liraba aron masingna su ekhoibu amuk hena khangningba pohhanduna khoirang hanaba maram amasu oi ngasi gi video sidagi angakpa structure ahum gi maramda punna khangminarase Number 1 GOBEKLI TEPE Turkey da laiba chahi lising taramathoi mukti lire doba nungjau gi structure singse khwaidagi ngakpa matam sida fanglakhiba amakhakne GOBEKLI TEPE haina khangnaba structure ase ekar kunmanga muki oba chingdon amada nungjau sing koisinduna circle taret thokna sarambane circle singse amaga size loina khetnei feet kunthra dagi horaga feet chama faugi diameter oiba yaure megalith habadi nungjau mapan sizinaduna English letter T mong mana pillar sarame Pillar sing adudana sa makhalgi lai khudam oina nongsa gumbhir lamhoi sanlaba wainu mi kakcheng amadi linna chingba yeklamme sida hairiba sa singsigi asiba hakchang sing mafam aduda leiramme circle sing do amok chutheknai bandungi faklang na koisilamme aduga mathaktu kuplamba yai su haire sanga gi are makhak sing fanglibiduna di mafam si lai sontin songa mari leinaba ritual pangthokfam orambasu yai Masida sunate khwaidigi mayai thangba pillar sing adu Jesus pok to bachahi lising tara mamangi atiyada thoklam dauba dog star habidi serious ko wathawan michak sibu koisinduna uhalamgane maram sing asina GOBEKLI TEPE si miyoy bana khwai ihan hana Saaramba laisang oiramba yai haina sukhanai masi saramlibasi miyoy bana lau singu ba hiraktuna khunda leita naraba matam oidringai dene Permanent oina lengdana leinaba oidribana makhoi umang wamangdagi chana thaknaba darkar oiba potlam sing thiba amadi sa tanduna hinglamliba matamne GOBEKLI TEPE sabada changlam dawribase yamdrabada sinmi jamnga mukti oiramgane nomadic tribes singdu punsinduna cooperate tawna halam dawriba thabak tu busitok sinjin organize tawram dawriba mong amadi kanana luchingba oiram dawribano haibase achauba angakpa ama oina leire Number 2 COSECK circle Germany gi gehugi lobuk amada ukhok sing na koisinduna mafam amakhak lei masi anoba nunggi jug habidi neolithic matamgi structure amakhak ne COSECK circle si 4900 BCE da sarambane aduga 4700 BCE fau haidi chahi chani muk sizinarme archaeologists sing na tokhaidoni yenglubada sangi skull amadi miyoy bagi saru polang sing fangkhi aduna takpadi masi laison tinson ga mari leinaba ritual pangthok fam sa amadi mi bali to fam oiramba yai haibene Ariba circle si 1991 da ihan hana fanglakhi aduga 2000 gi angan basaruk fau tokhaibagi thabak chathakhi question liba ukhok sing aduna original structure adugi mawongdu kamdauram gani meyek sengna unaba yungsin khibane ukhok sing duna ro ani thokna kom dubu question le aduga mayai fau changlak fam thongjau tongan seme Winter solstice habdi northern hemisphere gi khwaidigi numidang sangba nungthilda khwaidigi tenba numit December 19 sidade kha nongpok thangba thongal lomdagi chanana numit thoglai numit tabana kha nongjoki thongal lomgi maike de takhi Summer solstice nungthil khwaidigi sangba numit June tang 19 amadi Spring festival dana sambal adugi maraki ahom singduga mapa chanana thoi Maram asina structure asi numit tha thawan michaki khongchat thizin famni haidana COSECK Sun Observatory haina sukaunai Number 3 TEOTIHUACAN South America gi angakpa mafam ama oiriba TEOTIHUACAN Mexico City dagi kilometer 50 awang pangna chatlaga lei South American Ariba civilization sing hairagade mayam gi wakhalda AZTEC amadi MAYAN civilization adum khanai Adubu TEOTIHUACAN City AZTEC period haugadaba chahi lising ama watlingai da likhat khibane sum chawthoraktuna South America gi khwaidigi achauba sahar masina oirakhi Western hemisphere gi khwaidigi chawba sahar oirakpata natana khwaidigi se top yalhomi singna Saaramba structure oirakhi adubu masi kanana Saarambano amadi makhoi karigi damak mafam si thadoktuna chatkribano haibasidi khangba ngamdana adumak leire TEOTIHUACAN da pyramid kaya ama lei makhoi manungda khwaidigi maming chatliba pyramid of the sun asina malemgi khwaidigi chawba ahum suba pyramid ne pyramid of the moon pyramid of the Quetzalcoatl sahardugi khwaidigi achauba sorok parengda saramme
Makhoi loinamak geometry gi mong chap chap chana lei. Decorate tawbagi style aduna Mexico gi atai mafam amataga manaramde. Sahardugi mafam atai singdana konung amadi yum atai kaya amaleramme. Mafam sigi apunba mising lising kun mangadagi lag amafau eramba yai haina panai. 650 CE da saharsi mai na chakhi masida hinghoba khunja singdu mafam sibu thadoktuna kadai da chatki ngasi fau khangda duna laire. Fura dalan amadi pyramid sing asuki matik angakpa mongi oibana AZTEC singna sahar asibu TEOTIHUACAN haibadi lai sing semlakhiba mafam a place where gods were created haina thonkhibane. Ngasigi wahang Meso America hairaga karamba mafambu khangnabage haibiramo.